फाउबगी मरुओइबा पाउदा ड्राइवर सिंगना अनायक तारकपा मतमदा फ्री ट्रीटमेंट पिननाबा सरकार असिना थौरांग तौरी हाइना ट्रांसपोर्ट मिनिस्टर L.Jayentakumar ना phongdokhre Citizenship Amendment Bill की mayokta awang nongpok bharat की meeyamna hounaruba toudana khongjang changsinba leptri amadi Chengoom thabana lamdam asigi senmitlon da chaona mateng pangli Kurumjari Times of Manipur News miyeng tabiri bapunamakpu ARUNBALA taramna okchari pau sandokna pizari Driver singna anayek tarakpa matamda free treatment pinanaba sarkar asina thourang touri haina Health and Welfare amadi Transport Minister L.Jayentakumar na phongdokhre wafam asi ngasi khumal lampakta leiba ISBT da pangthokiba kunthra suba Drivers Day gi palan thoram da phongdokhibani All Manipur Road Transport Drivers and Motor Workers Union na sinduna pangthokiba palan thoram aduda Union ki President S. Manglem, Transport ki Commissioner M. Lakshmi Kumar, AITUC ki General Secretary L. Sotin Kumar su thoram apu oina sarugyaki laikhidraba driver sanigi yankhai nithoi gi mafamda haikat laikat tamduna ikai khumnaba utki Chief Guest ki oikiba Transport ki Minister L.Jayentakumar na miyam gi seba tauriba driver singbu aikhoina ikai khumnaba utkadabani khudongcha daba kaya mayokna duna miyam gi darkar oiba sing driver singna pusilakli driver sing asi mina di masak khangbi daba kaya sonabi daba adubu makhoi asi miyam gi di heroni driver singi kathok paga loina na miyam gi seba tauriba si aikhoina kaufom thokte makhoi gi ana ayek tholakpada sarkar asina lemna layeng ba yabagi thourang ama paikhatna ba honari haiki sarkar amalai amasung driver singi damda directly mating pangna bhai bagi union achopa amalai amasung tongan makhagi district level la union miyam lei makhoi miyam na tanabi daga akoina kamai toktage hatna akoina driver singi life bagi right to life mada shape tawna ba onaba chumoi da meeting panu khona ba ise akhoi mayam gi kana umbo union daktana sungamoi aina is hobby gano union daktana sungamoi sarkar na union ne tongan makil unit sung akhoi mayam plak punjin daraga ko hotna min pam changi at maduni that is a message Laikhidraba driver singi imung manung amadi driver kayana thoram aduda saruk yaki thoram adu pangthokpagi matangda union gi general secretary Maimom Anil Maitaina ing kumjali singamaga chamapan maudra gi January 13 da koirengai da lariba ariba airfield da changsin khiba khongjang adudagi ngasi fawba January 13 asi drivers day haina palan tawduna lakli union na ngasi fawba da driver singna sathok sasin tawbada khudong thiba thoktena ba mafam khaidoktuna thungpham sing semle awana tarakpa matamda mateng pangnanaba amadi pension pibagi thabaksu paikhalani haiki phanoi damota khoina mafam khudungda singi area singda akhoigi unit amam hangaga driver singsina lakpada lamida khudong thibada ngasidi khara yamna handare haiba yare maramdi driver singsina lakpa matamda khoi khudong thiba ban blockade tawraga su akhoigi area singja khamba khamalaga akhoigi khudongcha daba mayamdu kongnaba union kan honari loinana akoina ngasisu driver singna sokpa panba sibanaba kai matholkom tamda union gi makai desu akoina welfare ma driver singi leibnina akoina tawi aba driver singi welfare do koi ngasi bodu tawri loina alaman sing desu driver gai thobungam da sing desu adu akoigi pension yam dresu koi pension khara piraga akoi ngasi bodu driver singi oiba du maina kan si tawri Citizenship Amendment Bill 2016 Lok Sabha da pass tawkibagi mayokta awang nongpok bharat ki meeyamna hounaruba toudana khongjang changsinba leptri lamdam asida su meeyamna ngasi su tongan ba mafam singda khongjang changsinba ga loinana penda ba wafong kaya phongdokna rakli moirang kaithel da kaithel phambi ima sing amadi maikai adomgi nupi luf singna Citizenship Amendment Bill lamdam asida chatna ba yaroi Manipur People's Protection Bill khudaktagi chana hangedabani haina wakat mifam chathakre Imphal is district ki nongmaibung bazar da su maikai adongi miyamna bill asigi mayokta wakat mipam chathaki kongba bazar khetriga awang laikai da su japmana badabi da miyamna yaning da ba phongdokpa mifam phamki khongjang sing aduda saruk yakhiba singna bill asi manipur yauna awang nongpokta chana hanna bharat sarkar na lawrok liba khongthang asi yaning da ba wafong kaya amasu phongdorakli
ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯝꯖꯔꯤꯕ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯍꯥꯏꯕꯗꯤ ꯙꯔꯅꯥꯁꯦ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯃꯦꯟꯠ ꯕꯤꯜ 2016 ꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯗ ꯄꯥꯁ ꯇꯧꯈꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯊꯃꯣꯏ ꯆꯥꯎꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯔꯝꯗꯤ ꯃꯁꯤꯅ ꯄꯥꯁ ꯇꯧꯗꯨꯅ ꯍꯦꯛ ꯑꯣꯟꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯑꯕ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯄꯤꯄꯜꯁꯤꯡ ꯑꯗꯣ ꯃꯨꯠꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯗꯨꯅ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯗꯗꯅ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯏꯍꯧꯕꯁꯤ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯐꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯕꯤꯜ ꯑꯁꯦ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ पास तौनबगीदमक्ता लेबाक मियाम चंगदना इचा इछु मणिपुर लेरिबा प्रजा खुदिमकना अकनबा इहौ हौरप खुदिमक्ता इमा इबेल अखोइना अंगंबा शक्ति पुथोकजदना अखोइना इहौ असिदा सरुक याजगनी Chengoom thabana lamdam asigi senmitlon da chaona mateng pangli charu punba midagi hauraga kaithel da Chengoom yoliba miwai fauba punna kanaminari Chengoom thanap honabada thadariba selgi chada manga khaktamok Manipur gi mapanda chatki lamdam asigi thabak phangdaba miwai kayada su Chengoom thabana thabak phanghali hiramasida report amatang hi yai mushroom english ngama chamapal marifudra mari da haudorakhi ahan ba haudorakpada sangoi da thaduna haurakhi amadi English ngama chamapal marifudra tareta yonba horakhi chatliba chahi asigi oina charu tan lising amarom sem saduna thamli masina Chengoom tan chatretagi chanipan phawa puthokpa ngamlagani hairi Chengoom thaba matamda thadariba selgi chada manga khaktamak Manipur gi mapalda chatkibana Manipur gi senmitlon da yamna chauna kanaba pidi lobukta kumduna charu punba miyoi dagi horaga kaithel da Chengoom yoliba miyoi adu phawa punna kanaminari Chengoom thaba haibasi isana isabu thabak pijabani amadi atopa miyoi kayada su thabak pibani tanbu tandraba amadi honababu leptrabadi mai soidana pakani haina hi yai mushroom gi founder ibomcha ningombam na phongdorakli hujik Chengoom gi leiba situation sidadi technology je almost stable oi hai tare adum mayam loinaba open ni je anywhere akoi sida la su yare akoi sida la ju akoi training gi wachuna nati paisa lawai wachuna nati mayam interest le ragadi अखोइन हाइजे ट्रेनिंग दी नोइना लौगे जु यारे लौबिरो लौरागा अदुगी मथगदा अखोइन सिदगी मरुजे लौरागा थाबा हौरकांदा प्रॉब्लम लापदो अदु अखोइगा कंसल्ट तौरगा चतबा एनी मागी थाबगी ओगेरा मार्केट की ओगेरा अखोइदा मार्केट सप्लाई तौ हाइमते कमाइना मार्केट तगदगे जे माना अदुम मागी होनाजबगी मखा बोले हाइतारे अदुगा टेक्नोलॉजी सु लेरे मार्केट सु लेरे Chahi amada lupa lakh 15 dagi 30 fawba tanba ngamlaba hi yai mushroom na Manipur gi tongan mamfamda Chengoom makhal kaya fanghalli Imphal manungda sathok sasin tawbada chinbagi awaba mayok nariba asidagi khara oirabasu koknanaba Manipur sarkar na lakhalakpa thourang gi manung channa Imphal manungda laiba traffic island sing semdokpagi thabak kanna sathari masigi saruk ama oina Manipur sarkar na miyamda khanghan khraba matung chingmairong khongnang ani karaki traffic island asi pura oina lokthokpagi thabak kanna sathari mafam asigi traffic island asi lokthokduna gari sathok sasin tawbada khudong chadaba asi khara makhai koknanaba haiduna sarkar na lawrakpa phirep ki matung inna island asi lokthokpagi thabak asi paikhatpani hairi January 26 ta pangthokadariba Republic Day celebration naksilakpaga iroinana thokhaningdaba thodok sing thoktanaba Imphal West District Police Commando na Imphal City manungda paksana combing operation sathakre Imphal West District Police ki additional SP operation TS Krishna Tombi gi mityeng makhada CDO Bazar Mobile Unit na ngasi ayuk Thangal Bazar gi Major Khul Kalibari Sani Mandir amadi Jalal Provision area da paksana combing operation sathakre ayuk pung 9 dagi na pung 9 ge minute yankhai manga fawba sathakiba operation aduda punna miyoi sani ga 35 masa masa gi saktak se puthok handuna masak khangdokpagi thabak sathaki maduda semjin sajinba Aadhar card pairamba mapalam dagi lakpa sinmi sing yauna masa gi saktak se puthokpa ngamdaba miyoi taret makha tana masak khangdok nabagi damak city police ta sinakhi Samay tawdradi yara tawdre ai moi net tamagi keno yawdo Hauzik pau gi marakthana ten ba break amatang
Mahindra Tractor Showroom. Mahindra Tractor Showroom na monsoon season na lakota monsoon offer pijiri. India da Saba Annapurna domestic mini rice mill amadi grinder. Akak naba matam kharagi oina company na offer price ta miyamda phanganjari. Ho sangbay matakpata electric prepaid ta subnata ki lupa ni makhai mai chai besan morok yangang marumarang hawai makhal sul takpa yaraba grinder su phangbiragani. Rice mill da phau pudra seng takpa awab leitraba yumgi sangoi kasin amada hillaga isana adum phau takchaba yaraba cheng wai manghandraba cheng khainadraba Annapurna domestic rice mill ni akupa marol gidamak link sinbirau Mahindra Tractor Showroom Malom Bazaar pijariba offer price ki khudong saba simyamna lawbi ho akak naba matam khara khaktan. Welcome to Aryan Furniture House. Manipur da sajaba quality maintain tauraba makhal kayagi furniture items sing suna fanghanjari. Adongi apamba makhal gi furniture items sing khanbiyu lengsin birau Aryan Furniture House Hata Minuthong. Abema, nang na tamibi school IPS have to do yam chiksi lifai hai nei kam do gine. My school is a quality based English school. It has very competent teachers. They are highly qualified. The principal of my school is a strict disciplinarian. He teaches the student in higher classes. Hey ma, isa di IPS ki boarding the lerup dagi English ki command so phajana le re, lyrics so am hai re, personality talent so phajana le re na. To speak English is compulsory at a school and boarding. I have the habit of speaking English all the time. Adom ki angang singbo Kanchipur da leba IPS hybrid Imphal Public Higher Secondary School the Ming Chanbiyo loinan apaba bahiroi bayanbiyo. IPS, the Imphal Public Higher Secondary School, Kanchipur, Imphal, near Manipur University First Gate. Admission opens from pre-nursery to class 9, both school and boarding. IPS, top choice for your child's career. Break matungda mayamba mukhana taram nokchari. Hafel India Private Limited na FC Bayern Munich ka khusham naduna ngasi wangkhai gi ESU ground da nupi footballer singi uniform kusinakre. Hafel na India pumbada football sanaroi sing da ahen ba mikyeng thamlibani. Football masana asi India da maru oina Manipur da pamna sanari. Lamdam sida nupi football sanaro kyamarum lai. South Asian region gi Hafel gi market manager Sanjay Swamina lamdam asida invest amasung mateng pangduna Manipur dagi tungi football Hanaroi Singh Puthokpa Ngamgani Thazai Haiki. I am hopeful and Hafler is hopeful that this initiative will bring out the future women stars, footballers for India, you know, on the world stage, and most probably lots of them will be from Manipur. So we are starting at a grassroots level where we identified 20 girls that are really good in what they do in playing football, and we want to start by supporting them. So we're taking them to Delhi for a training session where they'll come back with an exposure, meeting an international star, meeting other players. So it'll be a very nice thing for them as well, you know. And the future is we're looking at India being strong in football as well, like cricket. Thourang aduda wangang naduna Manipur gi actor amasung saisakpa Hamom Sadanandana Hafel na khudong sab phangjadraba sanaroi singda mateng pangbagi damak thagatwa phongdokhi. Football team amagi world kadoda maming pambak kan mangamlaba sigumana tanjaba pb ba Hafel na tanjaba pb base soidana anova aikoina khangdriba dagi Sanaba na pangsan sanaba Manipur dadi hujik players se masing khangdana le sanaba su haiba awodubu mabu kadom da chalan gadage se khangdana mangiba players myam leiba adugum mayam do mangdana ba chaliba tanja se mangan biganu aduga hena haigatpa natra hena khangmu ngambagi tanja do lobi ho sigum tanja sida ekoi bu yahon bi basisu ekoi laiba phabani khalaga andaki khongcha sidagi Manipur sida awon ba Posta achauba afaba dagi mai pakagi lambi ronda pusanbada. Under 16 gi hanagi captain Silkina nungaiba phongdokhi loinana anouba amasung ahenba makhalgi coaching phangnabagi bidamak harauba phongdokhi. And the other course thing negative for in the Gilakadini, Mangonde su, Mana Tai do Carino, I do Quinazu, Yamamutana, Hirakani and Duga. He was asking the Sushmina Tai Qualido, Hainedo, Si, Haflengi, Kalakpasi, Documenti, and Nui.
SDPI na Citizenship Amendment Bill 2016 asi communal oiba amasung Indian Constitution gi makhada Assam gi North amadi chatnabida achoba singnaba bill ni haina yaningdaba phongdokhre stakeholder singna yanakhiba Assam Accord 1985 pu khongauna bani haina makhata ki SDPI National Party President KM Faizina Bharat Sarkar bu chairaduna haikibada bill asina Assam data natana thangnariba North East state singi miyam gi apamagi mayokta laibani party sing da asauba fokhale Home Minister Rajnath na haiba bill North East natana India pumbada chatnabani haiba wafam adu mahakna yaningdaba phongdokhi Faizina makha taraduna Bangladesh ta rajniti da chayetnaba leibadagi mitop masing yamna changlakhi amaromda Afghanistan amasung Pakistan dagi changlakpa mitoki masingna aduki mati hele haiki Ukhul district ki Tangkhul Hundung Khulendagi social worker K James na Manipur Pradesh Congress Committee da yawrakpada party asina ayaba pikre Tongan ba kendra ahumgi mafam tara humdoida lamdam asigi puwari ga sago naraklaba yakai rol isai thananaba mafam khandokpa loire haina ngasi Manipur Press Club ta pangthokiba paugi mifam amada Citizen Council Thawal gi General Secretary KS Naba Maitaina phongdokhre mahakna makha taraduna tha asigi kunda Thawal Mela Ground Community Hall da Council asigi General Body gi mifam pangthokpa ga loinana Thawal Khangabok amadi Wangkhem Kendra gi khangalaba mafam mari da Yakarol isai thaba hauragani hairiba mafam sing adudi Thawal Kendra oina Thawal achouba laisangthem sagol tongba khetri lekai amadi athokpam awang lekai ni Khangabok Kendra oina athokpam Khangabok ki mafam ani wangbal aduga Wangkhem Kendra oina Kairenbi Charangpat Haukha amadi yaripok ni haiki Yakuni saisak mai ko thamjari buje masi dai buje nawi tang tara ni pan sibu ki manungda kana bumba singna Hazada Bayasu, Doctor Piu, and Awat Bayasu mentioned Biu, and Lanoi Town Kumedi, which we go to the Masigi, Thourang, to quit home there. Tauragani had Wakum the Nepuna, there's no singer, a symptom Yamam, the Hamunim. Oza amagi leifam thokpa quality lehenna bagi pandamda professional qualities of teacher haiba thimda NIOS ki makhada numit humni satharakhiba seminar ngasi samuroida leiba Little Master English School da loisinkhre oza mari furom na saruk yariba seminar asiga mari leinana delet ki CO coordinator elangbam dire na high quality leiba oza he na lehenduna quality leiba satra puthokna bagi pandamda seminar asi pangthokpani satra singbu loina ba haiba afaba magul leiba oza ama ohenna ba hona ba da training gi amadi seminar yawbagi mathau tai haina su phongdokhi Trainee oiba ojajing sina satra singsi hayeng tambirakwa matamda makoida karam knowledge krai boba haiba si matang si da marik sumna haina budugi damtani makoida practice tawrini aduga topic sing asigi topic ta moina logrisi teacher amagi levam thopa professional quality singse kai legedagi habadu ojajing sina madu mamit tan khangaga classes sangbiu aduga mana sanggo matamda Class the no magi oina angang do aina kari haina kamaina tambigrage amuso angang dugi kari improve lerage si khangna tamning bamaga lakba angang singdu hayening bamga loinena class lesson biu sina egi pandam Seminar asida saruk yariba Brilliant Public School Samuroda chahi kullom oja oirak laba khoirom basantana seminar yaubana experience hena phangbagi nungaiba phongdorakhi ba dai training asi phangbadagi aina hana leramba experience chahi kun sida phangba knowledge ga antak dai amuk yaubadagi phangba knowledge ase asugi matik yamna wangre yamna kanai masi punamana oja khudimona tawhaningai ba chai phongdok chani seminar si Sarkar ga suspension of operation su chatnariba Kuki National Army KNA gi cadre ni haiba Churchandpur district ki Mata village tagi Kairuben NSN IM ni chingnaba singna tha asigi mapan gi ayukta Kamjong parking dagi kidnap tawkhre hauzik phawba mahaki mari makhong amata khangba ngamdana leiri hairi amaromda ZUF ni chingnaba singna None part 5 tagi kidnap tawkhiba BS company gi sinmi ani su hauzik phawba mari makhong khangba ngamdana leiri Houzik amuk sanabagi pau phangbigani
asigi tarahumdoidagi hauduna haraurau YMC ground da chatharakiba nipan suba haraurau trophy state level village wise football tournament ki ngasi ayuk sanakiba match ki ahanba ground da YSA Sinkhuna RFC Tangkhambu Panjil ahum sinoda maithiba pikre ani suba ground da sanakiba match tana USC Telobu PJPC Pukhauna Panjil ahum anida maithiba pikhi Paugi maraktan aten be break amatanga bi manana mu pa du bu mayamna ya pote lobu chakhra natro chakhri ma aduidi cha injang du loisana ba tawro dana bishon du butot polorabadi injang gi di thawong roga lorabane adui ma dukan dagi bishon du go machan duga leibiruragera hoi hoi ima lobirurake bungo besholama ga masalama ga dapi ne Kanglipagi spices industry gi production lobiron iram nang posu ere pojan ju yautre chang soktre aduine KSI na hogi ba sei try panji da puthoi ba production yang rajan ginger powder chili powder turmeric powder cinnamon powder methi jira powder amadi hairi bo loinana sa masal amadi machal lapowa mayang manada ba packaging system so orba Manipur da yanan boina spices industry da ISO 9001 2008 amadi ISO 9001-2015 phangmada natana trademark su registration tawraba KSI gi product mak sizinabiu sina khwai de gi hena phare na boni na pire imni ima KSI gi product sidi yam phabane DS Enterprises Kaisamtong na Sinzaba Winter Festival Kwakatel Tidim Ground ta anoba jahigi haraw nungai marakta pangthok lagani Pukning sigsinangai oiraba international stall sing indigenous food item handloom and handicraft angang singna kalak charaba tongan ba item sing VIP store asna singba kaya asna festival asigi top ba saktam oiri Lengsing View Saruk Yabiu DS Enterprises Kaisamtongi Winter Festival Wakatal Tidim Ground December 16 Manipur ihan hanbo oina healthcare products singi fangpham Diagnomat Instruments Healthcare Systems Registered Office Khoyathong Nagamapal Road Imphal 795001 Branch Office Lalambung Makhong Rims Road near Syndicate Bank Imphal 795001 Complete range the surgical instruments, hospital equipments, OT lights and tables, autoclaves, rehabilitation aids, hospital consumables, healthcare products, diagnostic reagents, hearing aids, blood glucometer, digital BP monitor, air mattress, nebulizer nachingba singi oina New Year gi 20 to 25% discount pizari. Terms and conditions apply. Hena kupamarol gidama contact tawbirau 0385205690 amadi 7085776993. Aikoi email diagnoins@gmail.com. Khudong chaba simangan biganu. Diagnome Instruments Healthcare Systems. Machalgi sasenaba products singdagi cheksinbiu. Kanglaipak Spices Industry na puthokpa Machalgi atopa manaba manufacturing unit amatalajade. KSI na puthokpa Machalgi asengba products sing asibu khangnabagidama packaging da KSI logo Kanglaipak Spices Industry yaubara haina check tobiu. Amasung packaging da ISO 9001-2008 or ISO 9001 or 2015 asi yaubara haina check tobiu. Lalamung makhong takhela mamlekai Rims Road Factory Thangwaiban Sinam lekai haina thari basin nataba atopa amata Machalgi asengba product natte sasinaba amasung malhanba singdagi cheksinbiu. Hena kupamarol khangnaba lengsinbirau Machal Kanglaipak Spices Industry Lalamung makhong takhela mamlekai Rims Road Factory Thangwaiban Sinam lekai near Lamphel Lampak natraga logon tobiu www.machalspices.com or Facebook/machalspices natraga email tobirau info@machalspices.com. Break ki matung da mayam ba mukhanna taram nokchari Indonesian official ki matung ina Jabasi da kai kraba Lion Air Jet ki cockpit voice recorder Navy diver singna phangkre plane kai ba du da laikhidraba miyoi chamaga marifu mapan gi haksang khara mafam adu da phangki samudra khongnung gi meter nipan luba mafam dagi phangki ba voice recorder adu high tech ki khulai sing season aduna phangki bani tha ani khakta ngai ba Boeing 737 Max
ai jet adu Jakarta dagi October 18 dagi Paikhraga matung Javasida Kaikibani, Funkraba cockpit data recorder aduna jet adugi airspeed indicator adu Yadabadagi Kaikibani Haiba Kangbangamki, voice recorder adu Kairam Drabadi, Tizilibas Singda Kanaba Paukaya, Pangli Hairi. RJD leader Tejawi Yadavna Bahujan Samaj Party Chief Mayawati Bu Unanaba Mahaki Yumda Kaukre Loinana Samajwadi Party Chief Akhilesh Yadav ka Unagadauri Uttar Pradesh ta hek thungkibaga Yadavna Mayawati Unaki Bihar da RJD na Congress ka chungsinnaba asina Yadav ki imung manungi thajaba hengat hali haiki Nationalist Congress Party amasung Congress na Maharashtra Lok Sabha gi seat nimpunipan gi manungda seat nimpu manga yana bahaina yanakre NCP gi kota dagi seat ama Raju Seti gi Swabhimani Setkari Sangatana da piregani haina power na lauthokki baga loinana Congress ki seat khara manglaba yari haina thajinari adum oinamag Raj Thakare gi Maharashtra Nip Nirman Sena MNS ka chungsinaba wafamadu yakidre Ngasi Manipur da phone kiba pause singda kari maru eba pawya ur bage habdo mayam puna mung mieng taminasi Sangai Express Schedule Tribe ki list chanba January 19 General Strike lauthokre Citizenship Amendment Bill lising tarataruk JCLPS na khongjang changsinba Political Autonomy khongjang lakani NIPP Party mapan na miyam gi walep na bami pampang tokadori minority ki mayokta laiba khongthang ni gai khangam pok na firm will withdraw tawdragadi political autonomy lakhanaba khongjang sangsingani NEIPP political party mapan na hayang citizenship bill gi mayokta mi pampang tokadori lupa koti mangaga dasmi khumdraga nipan gi narcotic seize tawre India gi district kunmanga khangat pada Senapati district yaure Huyan Lanpao PM laklambagi fencing khabada ising puba main pipe hutok laga thamlamle lengakna semjin bidana thambadagi miyamna khudong sadaba mayoknare Schedule Tribe Demand Committee gi khongjang amuk haurakadawre miyam gi convention na railway gi thabak thingnaba pung kunmari gi ban kaunaba warep nakhre Prime Minister Home Minister amasung Governor gi mitam sing mai thakre laisabi amana ikai khumnaba manghan bikre haidana bikhalakpa photo sasinabani hairakle Sana Laibak Assembly mipam phamduna bill gi mayokta warep laugadabani joint committee Iroina waibadagi mihoi kiamrum sokle sa pangta naba tranquilizer solution leitabadagi matam sangna national highway thinglure Hindu dagi bot phangnaba namfu da pass tawkhibani ibobi AR na lupa crore taruki mayai ka drug fare political autonomy tanaba sem sare NEIPP Naharol gi thoudang CAB withdraw tawdrabadi Northeast State apunbagi oina political autonomy tanaba sem sare Sarat Chandra January 19 phawbagi manungda recommendation thadrabadi tang kunmathoi gi ahing nongyai dagi general strike tawragani Northeast ki CM Singna Amit Saha unakhre BJP amasung masing yamjadaba phurup amasung apikpa state singi yeknabani gai khangam Isel Express Citizenship Amendment Bill gi wathok loiba naidri chauthora Bill asi handoktrabadi awang nongpok lamdam da political autonomy demand hengalakani maitai mitai bu schedule tribe list da channaba dabi da tha asagi kunithoi da ban kaukre Singzu Festival sakhut hanaba government hotnari KSM Imphal Mayolda iroinu waibida miyoi kya sokan kre AR na khudeng thabida lupa crore manga dasmi khumdrani pan gi drug fare Iraibak Kesor Chandra da paliba NSA asi miyobi khunai gi mayokta leiba ekni CAB eni gi lengak sing amadi miyamna pamde miyam gi interest soklabadi lengak ta leiba leitaba karishnate siam January 19 dagi pung nipunipan gi ban kaukre Loisilakpada maru iba paw amukahanna Houzik phawbagi maru oiba pawda driver singna anayek tarakpa matamda free treatment pinanaba sarkar asina thourang touri haina Transport Minister L.Jayentakumar na phongdokhre Citizenship Amendment Bill gi mayokta awang nongpok bharat ki meeyamna hounaruba toudana khongjang changsinba leptri
amadi Chengoom thabana lamdam asigi senmitlon da chaona mateng pangli. Hoziki wainadi Manipuri pau matang sida loijare Times of Manipur News miyeng tabir bapunamapu amuka hana kurumjari.